अहानबमक्तदा ईश्वरबु यामना थागतचबनी अमसुंग इबुंगो महाकी मफमदा हरावब फोंदोकचबनी अदुगा लोइनना आइगी सारमोन असिबु ताबिरिबा ओजासिंग अमसुंग इचिलिनावसिंग ख्वाई पुनमकपु आइना इकाई खुमनबा उच्चबगा लोइनना मयामबु खुरुमजरी ईश्वरगी वहाई पाथोकचगे तामिनसी लुक पंदुप 19 पद 13 अमसुंग 12 दगी येंगमिनसी फरीसी अदुना लेप्तुना मसा मथंतना असुमना हाइजै हे ईश्वर आइना इबुंगोबु खुरुमजरी मरमदी आइदी नमजा नमथेकनबा धर्म चेनबा नुपी लानबा अतै मी सिंगुंबा नचदे अदुगा खाजना थौबा मी असिगसु मानबा नत्ते आइदी चयोंदा अनिरक चरा हेली आइना फंगजबा पोट पुमनमक्तगी सरुक तरागी अमा कच्चै तामिनखरबा इबुंगो महाकी वहाई असे अखोय मयामगी मथक्ता नहौनना बोर पिनबिबा ओइसनु आमेन ngasi numit asida ai sarmon asigi damakta thamjaba hiram adudi thawai gi napal haina thamjabani nungsiraba marupsing ईश्वर की वहाईना हाइरी प्रभु की नुमित्तु नक्सिल्लकपगी मतुंग इन्ना ताइबंगपान सिदा फत्तबा पाप की थबकसिंग यामना हेंगरलकनी मधु हौजिक की मतम असिदा ओइरिबसिनी अदुना ईश्वरना थाजबा अखोइदा हाइरी मधुदी हाइरिबा प्रभु की नुमित्तु नक्सिल्लकपगी मतुंग इन्ना अखोइना हेना ईश्वर की मिंगदा सिंगलुक्ता तिन्नबसी हंथबा यादे कनखत पताई मतमदु यामना नक्सिलखरे हाइबसी आइना मरुपसिंगदा आइना फोंदोक चनिंगबनी अदुना अखोय थौरांग तौदुना लैसी हाइबसे आइना ngasi नुमित असिदा अमुखन्ना हाइजनिंगी ngasi नुमित असिदा आइना थमजरिबा हिरमदी थवाइगी नापल हाइना थमजबनी हाइरिबा वाफम असिदा हाइबदी नापल हाइरिबा वाफम असिदा अखोय अयामबना मसीगी असोइबसिदा अखोय तोयना ताबनी अखोयसे अइना हाइजनिंगबदी करिगुंबा नंग अइना मसीगी असोइबसी हाइबदी थवाइगी नापलसे अइगोंदा लैरे हाइबसी खंगलबदी मसी यामना थुना मधु थादोकनबा होटनबियु अदुगा ईश्वरगी मांगदा चंगजदुना मधुदगी कनबीनबा अखोय ईश्वरदा चंगजबताय मधुदा ईश्वरना सोइदना पांगबीगनी थाजबा अखोयगी ख्रिस्तान पुंसिगी इतिहास कुपना नैनरबदी अखोयना खंगबा ngамगनी मधुदी अखोयगी मांगदा लेरंबा ममिंग चटलबा अफावबा पाव संदोकबा अफबा लुचिंगबा कयागी ममिंग अखोयना खंगनी मखोयना यामना फजना यामना थवाई यावना मखोयगी थौगल अदो हौगतखिबनी मखोयगी मपान सिंगलुक्ता रिवाइवल थुंखिबा मखोयगी मपान मीसिंगी पुंसीदा अहोंगबा लाखिबा मसी अखोयना उबा फंगी अदुबु अमुक खंगहौदना असुमनसु अखोयना ताबा फंगी मदुदी अदुगुंबा मिसगदो नुपीगी मरम अथेंबदा ताखरे सेल पांबदगी अथेंबदा ताखरे मिंगचत पांबा अमसुंग हक्चांगी नुंगाइबा पांबा असिना चिंगबा वाफम कयादा मिंगचत थीदुना थौगल थादोखिबा अखोयना ताबा यावरिबनी अदुबु हाइरिबा मयाम असिगी हौरकफम अदुदी अखोयना खंगबा याबा अमत्त ngairaba maram adudi napal hariba sidagini ngasigi numit asida aina hajaningbadi napal asida akhoi karamna taribano masigi pap asida karamna taribano masidagi akhoi karamna nanthokpa ngamgani ईश्वरना दी हाइरी मरमदी नापल तौबा चाउथोकपा सिंगबु ईश्वरना थिंगी अदुगा नोलुकपा सिंगदा थौजाल पीबी 1 पीटर 5 की 5 ता अखोय खंथमिनसी ईश्वरना अखोयगा मायोकनरगदी अखोयना ngamgadra अदुना अखोयदी ईशाना असुम नोलुकचबा ताबनी अदुना लुक पंदुप 19 की 9 13 असिदा ईश्वरदा हाइजबगी मतंगदा जिसुना अखोयदा ताकपीरी अदुगा हाइजबा खक्तन नतन हाइजबा असिदा मखोयगी पुकनिंगी मवंग पुकनिंग अदुगी मखोयगी पुकनिंगी मतंग अदुदसु मरु ओइना अखोयदा खंगहन बिरिबनी अदुना मियोय अनि अमना फरीसीनी अदुगा अतोपा अदुना खाजना थौबनी
ꯈꯖꯅꯥ ꯊꯧꯕ ꯍꯥꯏꯕꯁꯤꯗꯤ ꯁꯃꯥꯖꯇ ꯀꯅꯥ ꯑꯃꯠꯇꯅ ꯏꯖꯠ ꯇꯧꯕꯤꯗꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯅ ꯎꯕ ꯑꯗꯨꯒ ꯃꯥꯕꯨ ꯇꯨꯀꯠꯆꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯅꯤ ꯑꯗꯨꯕꯨ ꯐꯔꯤꯁꯤ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯁꯦꯡꯅ ꯈꯪꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯕꯨ ꯉꯥꯛꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯅꯤꯡꯅꯁꯪꯗ ꯆꯠꯂꯒ ꯑꯃꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯄ꯭ꯔꯚꯨ ꯑꯩꯗꯤ ꯃꯤ ꯑꯁꯤꯒꯨꯝꯕ ꯅꯠꯆꯗꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯙꯔꯃ ꯆꯦꯟꯗꯕ ꯅꯨꯄꯤ ꯂꯥꯟꯅꯕ ꯃꯤꯁꯤꯡꯒꯨꯝꯕ ꯅꯠꯆꯗꯦ ꯈꯖꯅꯥ ꯊꯧꯕ ꯃꯤ ꯑꯁꯤꯒꯁꯨ ꯃꯥꯟꯅꯕ ꯅꯠꯇꯦ ꯑꯩꯗꯤ ꯆꯌꯣꯜꯗ ꯆꯔꯥ ꯑꯅꯤꯔꯛ ꯍꯦꯜꯂꯤ ꯇꯔꯥꯗ ꯑꯃ ꯀꯠꯆꯩ ꯑꯁꯨꯝꯅ ꯐꯔꯤꯁꯤ ꯑꯁꯤꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯈꯖꯅꯥ ꯊꯧꯕ ꯑꯗꯨꯅꯗꯤ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯍꯥꯛꯅꯗꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯄ꯭ꯔꯚꯨ ꯄꯥꯞ ꯆꯦꯟꯕ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯖꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯗ ꯖꯤꯁꯨꯅ ꯍꯥꯏ ꯐꯔꯤꯁꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯖꯅꯥ ꯊꯧꯕ ꯅꯨꯄꯥꯗꯣ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯌꯥꯕꯗꯤ ꯑꯐꯕꯇ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯌꯥꯕꯤꯗ꯭ꯔꯒ ꯄꯥꯞ ꯆꯦꯟꯕ ꯈꯖꯅꯥ ꯊꯧꯕꯗꯨꯕꯨ ꯀꯔꯤꯒꯤ ꯏꯁꯣꯔꯅ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕꯅꯣ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯐꯕ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯅ ꯑꯐꯕ ꯇꯧꯔꯤꯕꯗꯨꯒꯤꯗꯃꯛ ꯌꯥꯊꯪ ꯉꯥꯛꯂꯤꯕ ꯑꯗꯨꯒꯤꯗꯃꯛ ꯅꯥꯄꯜ ꯇꯧꯖꯕꯅꯤ ꯃꯁꯤꯒꯤ ꯅꯥꯄꯜ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯒ ꯆꯥꯡꯗꯝꯅꯕꯗꯒꯤꯅꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯤ ꯑꯇꯣꯞꯄꯒ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯥꯗꯤ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕ ꯃꯤꯅꯤ ꯙꯔꯃ ꯆꯦꯟꯗꯕ ꯃꯤꯅꯤ ꯄꯥꯞ ꯆꯦꯟꯕ ꯃꯤꯅꯤ ꯑꯁꯨꯝꯅ ꯑꯇꯣꯞꯄꯗꯒꯤ ꯑꯩꯅ ꯑꯐꯕ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯥꯄꯜ ꯅꯠꯇ꯭ꯔꯒ ꯊꯋꯥꯏꯒꯤ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕ ꯄꯥꯝꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯃꯍꯥꯛꯅ ꯕꯣꯔ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯤꯕ ꯕꯣꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯏꯁꯥꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯕ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯖꯕ ꯃꯤꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯡꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯟꯖꯕ ꯑꯇꯣꯞꯄꯗ ꯌꯥꯝꯅ ꯎꯠꯊꯣꯛꯆꯅꯤꯡꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯏꯁꯣꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕꯗ ꯁꯤꯡꯂꯨꯞ ꯑꯃꯕꯨ ꯆꯥꯎꯈꯠꯍꯟꯕ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯤꯂꯤꯡ ꯇꯧꯕꯒꯤ ꯁꯤꯖꯤꯟꯅꯩ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯖꯣꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯗꯨꯗ ꯆꯥꯎꯈꯠꯍꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯁꯨꯝ ꯈꯜꯂꯒ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯒꯤ ꯃꯄꯥꯟꯅꯅꯣ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯕꯒꯤ ꯃꯔꯝꯅꯅꯤ ꯑꯩꯒꯤ ꯍꯩꯖꯕ ꯁꯤꯡꯖꯕꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯅꯥꯄꯜ ꯇꯧꯕ ꯍꯧꯏ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯖꯤꯁꯨꯕꯨ ꯅꯧꯅ ꯊꯥꯖꯔꯛꯄ ꯃꯤꯁꯤꯡꯅ ꯅꯧꯅ ꯕꯞꯇꯥꯏꯖ ꯂꯧꯗꯨꯅ ꯖꯤꯁꯨꯗ ꯆꯪꯖꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯞ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯤ ꯊꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯄꯥꯞ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯕꯁꯦ ꯃꯁꯤ ꯄꯨꯝꯕꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯥꯏꯗ ꯊꯋꯥꯏꯒꯤ ꯅꯥꯄꯜꯁꯤꯅꯤ ꯃꯁꯤ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯆꯪꯉꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯔ ꯐꯣꯡꯗꯣꯛꯆꯕ ꯄꯥꯝꯕꯅꯤ ꯍꯥꯏꯔꯤꯕ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏꯗ ꯑꯁꯣꯟꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯄꯣꯛꯂꯛꯄꯅꯤ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯅꯥꯄꯜ ꯑꯁꯤꯅ ꯈꯨꯗꯨꯝ ꯆꯟꯈꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯂꯣꯏꯅꯕꯤꯕꯗꯨ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯞ ꯑꯌꯣꯜ ꯑꯔꯥꯟꯗ ꯑꯁꯨꯝ ꯃꯊꯪ ꯇꯥꯕ ꯍꯧꯏ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤ ꯄꯥꯞꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯕꯨ ꯀꯜꯍꯜꯂꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯞ ꯇꯧꯍꯜꯂꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯉꯁꯤ ꯑꯗꯣꯝꯅ ꯃꯁꯤꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯥꯏꯗ ꯊꯋꯥꯏꯒꯤ ꯅꯥꯄꯜ ꯑꯁꯦ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕꯒꯤ ꯅꯥꯄꯜ ꯑꯁꯤꯗꯤ ꯂꯥꯏꯅ ꯍꯦꯛꯇ ꯈꯪꯕ ꯉꯝꯒꯅꯤ ꯃꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯥꯕ ꯉꯝꯗꯕ ꯃꯤꯒꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯂꯧꯅꯤꯡꯗꯕ ꯃꯁꯤꯒꯤ ꯅꯥꯄꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯪꯒꯅꯤ ꯊꯥꯖꯗꯕꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯅꯥꯄꯜꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯊꯒꯗꯧꯕꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯅꯨꯡꯒꯤ ꯐꯠꯇꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯃꯣꯠꯄ ꯄꯥꯞꯀꯤ ꯄꯨꯛꯅꯤꯡ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅꯅꯕ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯝꯗ
ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯇꯞꯅ ꯇꯞꯅ ꯃꯤ ꯑꯇꯣꯞꯄꯕꯨ ꯍꯟꯊꯅ ꯈꯟꯕꯤꯕ ꯍꯧꯏ꯫ ꯐꯔꯤꯁꯤ ꯑꯗꯨꯒꯨꯝꯅ ꯑꯇꯣꯞꯄꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕꯒꯨꯝꯅ ꯈꯟꯕ, ꯏꯁꯥꯕꯨꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯑꯃꯒꯨꯝꯅ ꯈꯟꯕ, ꯑꯩꯗꯤ ꯊꯧꯒꯜ ꯇꯧꯕ ꯃꯇꯤꯛ ꯆꯥꯕꯅꯤ ꯈꯟꯕ, ꯑꯩꯗꯤ ꯙꯔꯃ ꯆꯦꯟꯕꯅꯤ, ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕ, ꯑꯁꯤ ꯃꯌꯥꯝ ꯑꯁꯦ ꯊꯋꯥꯏꯒꯤ ꯅꯥꯄꯜꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯊꯋꯥꯏꯒꯤ ꯅꯥꯄꯜ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯍꯧꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯕ ꯌꯥꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯏꯁꯣꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯕꯣꯔꯁꯤꯡ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯃꯥꯡꯈꯤꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯅꯨꯡꯁꯤꯕꯗꯣ ꯃꯥꯡꯈꯤꯅꯤ꯫ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯗꯣꯝꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯍꯤꯡꯈꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯆꯤꯟꯗꯒꯤ ꯑꯃꯣꯠꯄ, ꯐꯖꯗꯕ, ꯑꯀꯥꯝꯕ ꯋꯥꯍꯩ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ, ꯀꯜꯂꯛꯄ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ, ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅꯁꯨ ꯑꯣꯏꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯅꯤ ꯅꯥꯄꯜꯒꯤ ꯃꯍꯩ꯫ ꯑꯩꯈꯣꯏꯁꯦ ꯄꯥꯞꯇꯒꯤ ꯈꯖꯤꯛꯇꯪ ꯅꯤꯡꯇꯝꯕ ꯐꯪꯕꯗ, ꯊꯋꯥꯏꯗ ꯈꯖꯤꯛꯇꯪ ꯆꯥꯎꯈꯠꯂꯛꯄꯗ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯍꯦꯛꯇ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯍꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯊꯦꯝꯕꯗ ꯇꯥꯏ, ꯃꯔꯝꯗꯤ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯏ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯄ ꯍꯩꯇꯕꯅꯤ꯫ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯄ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯧꯕ ꯍꯧꯏ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯊꯋꯥꯏꯒꯤ ꯃꯍꯩ ꯑꯗꯣ ꯄꯥꯝꯂꯕꯗꯤ ꯃꯍꯩ ꯑꯗꯣ ꯄꯥꯜꯂꯛꯀꯗꯧꯔꯤꯕ ꯃꯔꯨ ꯑꯗꯣ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯄ ꯇꯥꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯄꯥꯞꯇꯨꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯕꯒꯤꯅꯤ꯫ ꯇꯧꯖꯔꯤꯕ ꯊꯧꯒꯜ ꯑꯗꯨꯗ ꯆꯥꯎꯊꯣꯛꯆꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯌꯥꯊꯪ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯆꯕꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯞꯇ ꯇꯥꯕ ꯌꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯣꯂꯨꯛꯄ ꯄꯨꯟꯁꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯁꯩꯇꯥꯟꯅꯗꯤ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯈꯜꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯕꯕꯨ, ꯄꯥꯞꯀꯤ ꯊꯕꯛ ꯑꯗꯣ ꯉꯁꯤꯇꯒ ꯇꯧꯈꯣ, ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯇꯣꯛꯂꯒꯦ, ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯁꯩꯇꯥꯟ ꯑꯁꯤꯅ ꯈꯜꯍꯟꯕꯅꯤ꯫ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯍꯟꯕꯅꯤ꯫ ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯊꯕꯛꯅꯤ, ꯁꯩꯇꯥꯟꯅꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯪꯕ ꯉꯝꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯗꯣꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ, ꯉꯁꯤ ꯄꯥꯞ ꯑꯗꯨꯕꯨ マイꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯒ ꯍꯌꯦꯡꯗꯤ ꯅꯍꯥꯛꯅ ꯀꯔꯝꯅ ꯉꯝꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯗꯨꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ, ꯏꯁꯥꯅ ꯏꯁꯥꯗ ꯉꯥꯖꯕ, ꯏꯁꯣꯔꯗ ꯉꯥꯖꯗꯕꯒꯤ ꯈꯨꯗꯝꯅꯤ, ꯃꯗꯨꯗꯤ ꯅꯥꯄꯜꯅꯤ꯫ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯅꯥꯄꯜꯁꯤꯒꯤ ꯃꯔꯝꯅ ꯑꯗꯣꯝꯅ ꯊꯧꯖꯥꯜ ꯐꯪꯗꯕ ꯑꯣꯏꯔꯕꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯥꯏꯗ, ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯥꯄꯜ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕ ꯂꯝꯕꯤ ꯑꯍꯨꯝꯈꯛ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ, ꯍꯥꯏꯕꯗꯤ ꯄꯥꯞ ꯆꯦꯟꯕ ꯑꯣꯏꯔꯕꯁꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯔꯕꯁꯨ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ, ꯀꯔꯤ ꯅꯪꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞꯁꯦ ꯌꯥꯝꯅ ꯂꯨꯝꯃꯤ, ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯂꯕꯁꯨ ꯃꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯞ ꯑꯁꯦ ꯁꯤꯡꯕ ꯉꯝꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯃꯔꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯈꯤ? ꯀ꯭ꯔꯣꯁ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯣ ꯌꯦꯡꯕꯗ ꯃꯤ ꯐꯥꯎꯕ ꯃꯥꯟꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯛ, ꯃꯥꯒꯤ ꯃꯑꯣꯡ, ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯃꯤ ꯃꯥꯟꯗꯦ꯫ ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯄꯥꯄꯤ ꯑꯩꯕꯨ, ꯑꯁꯣꯟꯕ ꯑꯩꯕꯨ, ꯃꯄꯨꯡ ꯐꯥꯗꯕ ꯑꯩꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯑꯅꯤꯁꯨꯕꯗꯗꯤ ꯑꯗꯣꯝꯅ ꯃꯤꯅ ꯑꯗꯣꯝꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯈꯨꯗꯤꯡꯗ, ꯃꯤꯁꯤꯡꯅ ꯑꯗꯣꯝꯕు ꯊꯥꯒꯠꯄꯤꯕ ꯃꯇꯝꯗ ꯃꯤꯁꯤꯡꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯝꯕꯤꯒꯅꯨ꯫ ꯃꯤꯅ ꯊꯥꯒꯠꯄꯗꯤ ꯊꯥꯒꯠꯁꯅꯨ, ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯡꯒꯠꯆꯕ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ
थबक अमा तौरबदी लोटुना तुमिन्ना लैगे हाइना खंदबनी मीसिंगना रेस्पेक्ट तौबा ऑनर तौबदो गाइबनी मदु पाम्बा मियोइबनी मीना अइबु ऑनर तौगदबा मदुगी थबक अदुदा मदुगी वाफम अदुदा अइसु यावरिबनी हाइबसे खल्लगा इसा इसागी मिंगसे मियाम ममांगदा फोंदोक हनिंगबनी अखोइना खंगी मदुदी मीसिंगना जिसुबु निंगथौ ओइहनना होनरकपदा महाक्तो मियाम मरक अदुदगी मादो नानथोक्तुना तुमिन्ना थोखिबनी मांगना मीसिंगी ताइबंगपानबगी निंगथौ ओइबदो मीना वांगना थांगतपिबदो मांगना पामदबनी मसी अखोइ निंगसिंगबा फै अहुम सुबददी पुंसीदा कनागुंबा मियोय अमत्तगा चांगदमनगे हाइना खनगनु थवाइगी पुंसीदा इंगोंदगी हेना सोनबा कनागुंबा अमबु उरगा नापल तौबा अदुगा मी अदुबुना हंथाना खनबीबा अदुगा अमुक थवाइगी ओइबा पुंसीदा यामना चौखटपा कनागुंबा अमबु उरगा अइसु मांगोंदगी हेना चौखटननबा तौगे हाइना खनबा मसीगुंबासे तौफम थोक्तबनी असुमना खनबसे खनफम थोक्तबनी हाइबसे अइना मरुपसिंग दैना हाइजनिंगबनी मरमदी असुमना तौबसिदा अदोमना चौखटपा तारबसु थवाइगी नापलसे लाक्पा याबनी अदुना कंपैरिजन चांगदमनबा असिना मतम खुदिंगदा पुकनिंगदा नापल लाक्पगी वखल अमनी मरम असिना करिगुंबा अदोमना चांगदमनबा पामलबदी अखोइगी प्रभु जीशु ख्रिस्टगा कंपैरिजन तौदुना चांगदमनदुना येंगबियु अदुना अइना ngasi हंगजानिंगी अखोइबु जीशुगुमना नोलुकपा पुंसी अदो अखोइ ओइरबरा महागुमना अखोइ असे ओइरबरा अदुना ताइबंग मी कना अमत्तगा नत्तना जीशुगा चांगदमनरे हारगा अखोइबु महाके लेवल अदु यौरबरा हाइदुना अखोइ खनसी अखोइ मदुदा अखोइ येंगसी हाइबा मसीदी ताइबंगपान सिदा लैरिबा कनानासु जीशुगी लेवल अदु यौबा ngamlaroidobani मरम असिना माबु येंगदुना अखोइ नोलुकपा तमसी अदुना अहानबददी जीशुना सिबिबदो अखोइ मतम चुपदा निंगसिंगसी अनिसुबददी अइबु थागतपिबा नत्रगा थांगतपिबा मफम अदुदगी अखोइ चेंथोखिनबा तौसी नत्रगा मीसिंगी थागत वाहियदो पुकनिंगदा अखोइ पुकनिंग असिदा मरुओइना मदो खल्लोसी अहुम सुबददी इसाबु जीशु ख्रिस्टगा अखोइ चांगदमनासी अदुगा खनसी अइ असिबु जीशुगुमना ओइरबरा अदुना अखोइना जीशुबु लौसिल्लबा मतुंगदा मागी ममांगदा इसागी इरालदो याजरगा महांगना अखोइदा थौजाल पीबीबनी मदुगी थौजाल अदुना अखोइना पापु माइ थीबा पीरिबनी मागी मतेंगना अखोइना माइ पाकपनी अदुबु मतम नहौखिबगी मतुंग इन्ना अखोइना मागी मफमदा हाइजबा नोनजबा अदुदगी असुम तपना तपना लापथोखिदुना आइदी अफबा धर्म चेनबा थवाइ यावबा मीनी अतोपा थवाइदा असोनबा सिंगदगीदी आइना फबा हेली असुम हाइना खनबा हौरगदी पुकनिंगदा नापलना निंगथौइना पानबा हौबनी अदुदगीदी ईश्वरगी थौजालदो अखोइदगी असुम तपना तपना लापथोखी अदुगा पापता अमुक्ताई अदुना अरीबा मिपालगी अरीबा फत्तबा हैनबिसिंगदो अमुक अखोइना चथबा हौइबनी अदुना नुंगसिरबा मरुपसिंग ईश्वरना अदोमबु बोर पिबिरबदी थवाइदा चौखट हलबदी माबु हेना हेना खंगननबा होनबियु ईश्वरगी थौजाल मागी बोरदो फंगलबा मतुंगदा तुमिन्ना लैथोकपिगनु मदुदा ईश्वरना अदोमबु मतम पुंबदा नोलुकपा पुंसी अमा ओइना थंबिगनी मसी नत्रबदी अखोइदा नापल कारकपा नापलगी पुंसीदा अखोइ लैखिबा याबनी अइना लैरिबा मफम अइगी ओरिबा फिबम असे करिनो मसी सेंगना खंगननबा होनसी अदुगा मदु फत्तबनी हाइबा खंगलगदी मदुदगी मपान थोरकननबा अखोइ होनसी प्रभुगी नुमित अदो नक्सिल्लकपगी मतुंग इन्ना थवाइगी ओइबा सिंगलुपता पुनबा थवाइगी ओइबा सिंगलुपता तिन्नबता हेना पुकनिंग चंगसी थवाइ यावसी प्रभुगा उननबगी दमकता थौरांग तौदुना लैसी थवाइगी ओइबा नापल असिदगी मतम पुंबदा अखोइ लापथोकना हिंगननबा लापथोकना लैननबा अखोइ होनसी मरमदी चाउथोकपा नत्रगा नापल तौबसे ईश्वरना थिंगी ईश्वरना पामदे हाइबसे मतम चुपदा अखोइ काउरोइसी तामिनखरबा वाहियसे अखोइ मयामगी मथक्ता इबुंगोना नौहौनना बोर पिनबिबा ओइरसनु
आमेन।